मैं मी क्या जामे जें से लोग ओरी से अरे गाड़ी चक्की बे मपा पाने किंधरी बा मी है बेजाम अदुगी असी को थन गले सुंदर सुमी गतनी अया ओ का थन ले चेत काय वो जारे नंग नमा न जई तारे जसी ला जारे ओंदा नहीं जारे ला ओने अच्छा ओए थुई बा थुई बा ताउ सो म्याम इसिंग जे आ मखा जिन दगी दोइ बा तुरेन लोमदा याम खोय थुई बा कइनो तौरी रामदेव की योगा दगी करी मा पेक 6 पेक थोन दोइने आइना जाम कन होना बुगदोन का जाम इन ना जी फैबाक तौदो ज तौरोने अमतंग आइदी मा तौरगा नोकमनगिनाने मा जाम तौरेबा आइदो वाखन लेहौद्रे वीडियो कापगी वारे हजिकता आई दइ निजंगना वीडियो कापिनियाबा देसे से हाय तौदो फैबाक का से खंगदे बो मोंग आइदी मिजेन ममांगदा कइनो का से कैरेटी तौरगा चोंग फन्ना अस करिनो खंगदे काय पेक थोकबो होरबा जेंगे काय ऐस नंग जे पेक ला सरू खोइरबा अमदी ओइरे जही जानादने एक्सरसाइज तबदे अमना द लेंगी मखोन थोकना लेंगी बा मन मोबाइल नि से मी कनाम लेतबगी नंगे मै कापके मोबाइल नि से मयम द मी लेतबगी मोय बाय सुलाकता थिला ममा नबु तो कंदोरे गई नंग नुदी कंदोरे मी नंगना तव रामदेव की तो तवरो जेंगे याम नोनिंग बतावी मोय अंगाइने कैमरा कापगा सुम खरा तवै जादीबा अरे कैमरा कापद्रगदिने जाम नोनिंग बतावी अदो आई ngasa मोय लाकदा वीडियो काफौद्रे काफौ अयमा अय्या असिना मु कैदरिनो बा अतो अखोय ताइसेन की लोंगो टाट खरे दुना सी मचा वाव वाव अमम मदनी है उदे है मसा का फजना उरे वाव हजिदा मयek सेंगना उरे अतोयबा नमाइलो ननप का तारकनु संगमदा नप का थादरकनी असिना मुने म्या माने हैनो वमने पुथोरा खो मादा खाय उचागे है लाव नंग नान काप थुदिए मदो नंग काप मना थुदिए मदो चसी लाव लाव हांदोकनु चो बोबक ताय रोय नु जागे ना आइले हौरगे एक्सरसाइज नो इसिना ने फुनाबा एक्सरसाइज नि अने असिना सिदोइदो फान रगा एक्सरसाइज फान थोरगा फान एक्सरसाइज रगा बॉक्सिंग दोइदो फाइन नि नंग सुमजे कायदे हैनो फोन दे जेंगा हैरो शॉर्ट दे जेंगा हैरो चाव दे तोरेनि चाव बहान दे नंग ना मौमों चाव दे खंगैबा अदु नंग फोन जेंगो दे जु खंगी नत्रा हावी वाव जादे नसाय पिउ दे जादे मांग हनम खि जाम हावरा मारे दु मकु को कोनना का पीबसिगा नसाय दुदि मा इहाव हाव हिद्रे हावी हाव बरो हावी अदुदि बाय बाय तौरो बाय बाय आई हैरे बाय बाय तौवा हैरे A few moments later असेंदि हौरगे याम सिली एंदी से हानै नत्रे अतोयबा जेंगौने तोयबा कोई लंबी खुजेम जे अतोयबा ना हान चटखरे से ओय असी से आइना ngasi ta uine moi phou kano tauba siga ising chendabado siga ising chendabado lau kano tauri rai mi nei haidi sise ling lu ni haidoi ngasai uye ba ngasai ukta ina kon phing ngai de lau ling ba ngasi ngasai ada ling ye ba somde ising chendabado adegi ayam akoi si iram tho bani gula tawraga aduna se siga masa oi ma si masang oina loina sumai lengoi kino tawdoine ai kino tawduna ba lairai kinthaduna ba dugi mathak ta lambi se semak toiba ka janga jeng sila tang manak ta jeng sila dunya itu ang sing ngasai video ka photo jam kamna raman si lengoi khatani se haigu baja bom ka pim haigu baja ngasi ni ngai ka ta tawba du kumai tawi
ꯑꯊꯣꯏꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯊꯣꯏꯕꯗꯤꯅ ꯑꯊꯣꯏꯕ ꯑꯥ ꯆꯠꯈ꯭ꯔꯦꯅꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧ ꯂꯥꯛꯏꯅꯦ ꯍꯥꯏ ꯚꯤꯗꯤꯑꯣ ꯀꯥꯞꯄꯨ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯊꯥꯡꯒꯠꯇ꯭ꯔꯤ ꯀꯩꯅꯣ ꯍꯥꯏ ꯃꯤ 3-4ꯗꯤ ꯁꯨꯔꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯁꯤ ꯄꯥꯛꯁꯤꯁꯨ ꯍꯨꯔꯥꯜꯂꯤ ꯍꯥꯏꯔꯤꯌꯦ ꯃꯌꯥꯝ ꯁꯤ ꯄꯥꯏ ꯍꯨꯔꯥꯜꯂꯤꯁꯤꯐꯧ ꯃꯤꯗꯨꯐꯧꯗꯤ ꯆꯥꯏꯌꯦ ꯁꯦꯂꯨꯠ ꯑꯃ ꯄꯤꯅꯤꯡꯉꯤ ꯑꯩ ꯁꯣꯝꯗ ꯌꯦꯡꯉꯧ ꯅꯣꯏꯒꯤ ꯂꯩꯍꯧꯄꯣꯛꯄꯤ ꯂꯝꯕꯤꯗꯨꯃ ꯑꯩꯈꯣꯏꯁꯨ ꯐꯖꯔꯛꯇ꯭ꯔꯣꯕꯅꯤꯅꯦ ꯂꯝꯕꯤ ꯐꯠꯇꯦ ꯇꯥꯏꯁꯦꯟꯁꯨ ꯌꯥꯎꯔꯤ ꯅꯨꯡꯁꯤꯠ ꯂꯥꯡꯕꯗ ꯀꯩꯗ ꯄꯥꯎꯂꯦꯟ ꯃꯤ ꯆꯥꯛꯔꯤꯕꯝ ꯆꯠꯈ꯭ꯔꯦ ꯄꯥꯎꯂꯦꯟ ꯂꯥꯛꯇ꯭ꯔꯥ ꯍꯥꯏꯕ ꯄꯥꯎꯂꯦꯟ ꯆꯥꯛꯔꯤꯕꯝ ꯆꯠꯈ꯭ꯔꯦ ꯁꯤ ꯃꯣꯃꯣ ꯍꯥꯄꯛꯇꯣꯏꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯀꯥꯡꯕꯨ ꯈꯛꯇꯅꯤ ꯁꯦꯠꯂꯛꯏꯁꯤꯡꯁꯦ ꯁꯣꯝꯗ ꯒꯥꯔꯤꯒ ꯃꯌꯥꯝ ꯂꯩ ꯑꯊꯣꯏꯕ ꯅꯨꯡꯃꯥꯏ ꯊꯛꯀꯅꯣꯕ ꯅꯪꯕꯨ ꯑꯊꯣꯏꯕꯁꯦ ꯍꯔꯥꯎꯔꯤ ꯉꯁꯥꯏꯗꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯁꯤ ꯃꯨꯠ ꯊꯜꯂꯛꯇꯣꯏꯅꯤ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯍꯥꯏꯗꯣ ꯈꯇꯪ ꯂꯥꯞꯊꯣꯛꯑꯒ ꯀꯗꯤ ꯈꯔ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯦ ꯂꯝꯕꯤ ꯊꯣꯡꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯆꯥꯎꯈꯠꯇꯣꯔꯦ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯁꯤꯒ ꯗꯨꯀꯥꯟ ꯐꯝꯊꯔꯅꯤ ꯑꯣꯒꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯥꯀꯣ ꯂꯝꯕꯤ ꯁꯦꯝꯃꯝꯗꯥꯏ ꯁꯦꯝꯃꯛꯇꯩꯒ ꯇꯧꯕꯁꯦ ꯀꯔꯤꯒꯤ ꯌꯦꯡꯅꯦ ꯁꯨꯇꯤ ꯄꯨꯔ ꯂꯥꯛꯇꯦ ꯇꯧꯔꯤꯔꯣ ꯈꯪꯗꯦꯅꯦ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯃ ꯑꯃꯨꯛ ꯊꯥꯕ ꯍꯧꯔꯦ ꯑꯩ ꯁꯨꯔꯤ ꯀꯥꯡꯕꯨꯁꯤꯅ ꯁꯤꯒ ꯂꯩꯔꯤꯕ ꯗꯨꯀꯥꯟꯒꯤ ꯃꯣꯏ ꯁꯥꯏꯠꯁꯤꯒ ꯈꯜꯂꯒ ꯑꯗꯨꯁꯦ ꯂꯩꯉꯣꯏ ꯊꯥꯕ ꯍꯧꯔꯝꯃꯦ ꯊꯥꯔꯛꯑꯅꯤ ꯒꯥꯔꯤ ꯑꯥꯗ ꯆꯂꯥꯏꯕ ꯍꯧꯔꯦ ꯑꯗꯨ ꯍꯧꯔꯦ ꯑꯗꯨ ꯋꯥ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯤꯡꯁꯤꯅ ꯃꯈꯥꯔꯣꯝ ꯆꯦꯟꯊꯈꯤꯕ ꯂꯩꯉꯣꯏꯁꯤꯅ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯃꯌꯥꯝ ꯇꯁꯦꯡ ꯀꯤꯖꯗ꯭ꯔꯥ ꯉꯥ ꯑꯆꯧꯕ ꯆꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏꯌꯦ ꯀꯤꯖꯩꯌꯦ ꯀꯤꯖꯩꯌꯦ ꯑꯊꯣꯏꯕ ꯀꯤꯖꯩꯌꯦ ꯀꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯉꯥ ꯅꯠꯇꯦ ꯂꯩꯉꯣꯏ ꯏꯁꯤꯡꯁꯦ ꯑꯥ ꯃꯈꯥ ꯆꯦꯟꯊꯈꯤꯗꯣꯏꯕ ꯇꯨꯔꯦꯟ ꯂꯣꯝꯗ ꯃꯌꯥꯝ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯌꯦ ꯂꯝꯕꯤꯁꯦ ꯈꯔ ꯁꯨꯃꯥꯏꯅ ꯄꯥꯛꯊꯣꯔꯛꯄ ꯃꯇꯧ ꯃꯥꯟꯕꯁꯦ ꯎꯕꯁꯤꯒ ꯇꯥꯏꯁꯦꯟ ꯌꯦꯡꯉꯨ ꯒꯥꯔꯤ ꯂꯥꯛꯏ ꯇꯥꯏꯁꯦꯟ ꯉꯁꯤ ꯈꯤꯇꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯒꯤ ꯑꯊꯣꯏꯕꯅꯦ ꯑꯩꯌꯥ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ ꯑꯗꯨ ꯀꯩꯒꯨꯝ ꯃꯆꯥ ꯌꯦꯡꯉꯨꯔꯣ ꯂꯥꯎ ꯋꯥꯎ ꯖꯦꯁꯤꯕꯤ ꯂꯥꯛꯇꯣꯔꯦ ꯒꯥꯔꯤ ꯕꯨꯗꯤꯇꯤ ꯍꯧꯔꯦ ꯕꯨꯗꯤꯇꯤ ꯍꯥꯏꯔꯗꯤ ꯑꯊꯣꯏꯕꯁꯦ ꯍꯩꯒꯨꯝ ꯃꯆꯥ ꯐꯖꯅ ꯈꯪꯕꯅꯦꯕ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯝꯕꯤ ꯄꯥꯛꯊꯣꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯤꯖꯩꯌꯦ ꯀꯤꯖꯩꯌꯦ ꯃꯅꯥ ꯈꯔ ꯄꯪꯕꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯈꯔ ꯀꯣꯜꯂꯒꯅꯦ ꯄꯥꯛꯊꯣꯛꯍꯜꯂꯒ ꯃꯥ ꯒꯥꯔꯤꯁꯦ ꯂꯥꯛ ꯌꯥꯕꯒꯤꯅꯤ ꯇꯧꯔꯤꯁꯦ ꯑꯊꯣꯏꯕ ꯁꯣꯝꯗ ꯆꯪꯉꯧ ꯀꯤꯖꯕꯅ ꯁꯤ ꯒꯥꯔꯤꯁꯦꯕꯨ ꯑꯩꯗꯤ ꯍꯥꯟꯅꯗꯩꯁꯨ ꯌꯥꯝ ꯀꯤꯖꯩ ꯁꯤ ꯖꯦꯁꯤꯕꯤ ꯒꯥꯔꯤꯁꯦ ꯎꯔꯒ ꯎꯗꯅꯣ ꯑꯩꯒꯨꯝ ꯃꯆꯥ ꯉꯛꯏꯕ ꯃꯌꯥꯝ ꯃꯌꯥꯛꯀ ꯀꯥꯔꯒ ꯀꯤꯖꯗ꯭ꯔꯥ ꯑꯩꯒꯨꯝ ꯃꯆꯥ ꯀꯤꯖꯗ꯭ꯔꯥ ꯀꯨꯊꯒꯗ꯭ꯔꯥ ꯍꯥꯏꯅ ꯎꯕꯗ ꯀꯤꯕꯅ ꯃꯣꯏꯗꯤ ꯀꯔꯤꯝ ꯈꯟꯄꯣꯟꯇꯦꯕ ꯃꯥꯏ ꯃꯆꯤꯟꯁꯤꯅꯤ ꯌꯥꯝ ꯀꯤꯖꯔꯤꯁꯦ ꯁꯤ ꯒꯥꯔꯤꯁꯦ ꯀꯤꯖꯩꯀꯣ ꯃꯥ ꯑꯩ ꯈꯪꯗꯦ ꯑꯩ ꯀꯤꯖꯩ ꯌꯥꯝꯅ ꯁꯤ ꯒꯥꯔꯤꯁꯦ ꯃꯣꯏꯅ ꯈꯪꯉꯝꯒꯅꯤ ꯉꯥꯡꯅꯕ ꯌꯥꯎꯕꯅꯤꯅ ꯅꯨꯡꯁꯤꯠꯅ ꯁꯤꯠꯂꯤꯕ ꯉꯁꯤꯁꯦ ꯀꯩꯅꯣ ꯑꯊꯣꯏꯕ ꯀꯤꯖꯗ꯭ꯔꯥ ꯃꯌꯥꯝꯁꯦ ꯅꯣꯡ ꯌꯥꯝ ꯂꯩꯕꯅꯤ ꯍꯌꯦꯡꯐꯥꯎ ꯃꯌꯥꯝ ꯒꯥꯔꯤꯁꯦ ꯆꯠꯄꯁꯦ ꯌꯥꯝ ꯆꯤꯟ ꯆꯠꯆꯔꯤ ꯁꯦ ꯏꯁꯤꯡꯁꯤꯅ ꯑꯣꯈꯥꯛ ꯖꯥꯝꯈ꯭ꯔꯦ ꯂꯝꯕꯤ ꯖꯥꯝ ꯍꯧꯖꯤꯛ ꯂꯝꯕꯤ ꯖꯥꯝ ꯑꯣꯏꯔꯤ ꯃꯌꯥꯝ ꯃꯤ ꯀꯌꯥꯝ ꯖꯥꯝꯃꯤꯁꯦ ꯌꯦꯡꯉꯨꯁꯦ ꯕ꯭ꯂꯣꯛ ꯑꯣꯏꯔꯤꯁꯦ ꯑꯗꯩ ꯒꯥꯔꯤ ꯆꯠꯈꯤꯕꯒꯤ ꯃꯄꯥꯟ ꯀꯤꯟꯊꯔꯤꯕ ꯃꯤ ꯍꯥꯏꯐꯦꯠ ꯖꯥꯝ ꯑꯗꯨꯗꯒꯤ ꯑꯁꯤ ꯑꯣꯈꯥꯛ ꯊꯟꯒꯠꯂꯦ ꯁꯣꯝꯗꯁꯨ ꯃꯤ ꯉꯥꯛꯇꯅꯤ ꯑꯣꯏ ꯑꯊꯣꯏꯕ ꯑꯊꯣꯏꯕ ꯇꯧꯏꯁꯦ ꯃꯌꯥꯝ ꯇꯥꯏꯁꯦꯟꯁꯨ ꯀꯨꯝꯒꯦ ꯍꯥꯏꯔꯅꯤ ꯅꯪ ꯀꯨꯝꯃꯝꯅꯤ ꯑꯊꯣꯏꯕꯁꯦ ꯌꯥꯝ ꯆꯣꯡꯉꯦꯗ ꯑꯇꯩ ꯆꯣꯡꯉꯨꯔꯅꯨ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯏꯗ ꯅꯪ ꯆꯄꯜꯗꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯪ ꯑꯣꯟꯊ ꯇꯥꯔꯦꯅꯦ ꯑꯉꯥꯡ ꯅꯪꯕꯨ ꯃꯥ ꯈꯔ ꯇꯧꯖꯅꯤꯡꯈ꯭ꯔꯕ ꯁꯨꯝꯕꯁꯦ
จะสิเรายุ่มจะสิเราไอ้ยาโอ้กันทะเลเจ็ดไก่บัวยายนั่งน้ำมันจะกีตาร์เลยจะสิเราจะได้อุ่นได้นี่จะได้เราเนี่ยอาจารย์สีได้นะวิดีโอได้เองนั่นมาอุดแล้วก็นั่งพูดกีตาร์นั่งสิเราจะสิเราบุบกจะเคยเนี่ยหนุ่มชิจามซิลีเนี่ยนะน้องมันตัวมันนับได้ไงน่ะอ้ยkari hai aina kari hai du moi dadam nak de chalo moi dadam nak de lao nang choi dre nang naim da chai cha ba dum lao jam lu da mi dum tap chalo doi moi dadam manak de ka doi ba ongau thangalu lamen bai ni to Howji na nona video ka pe na se howji pe ma khoi lambi se lo re dei moi da dawai doi ka khalo ai na on video su ka pi ma chung man ni na video ka pe dei somna thada ri ba myam ising je dei lengoi ni siga la ka ra si lo cho yam nong ta re khoi change athoi ba puraga duni sumai na ne 5 se khoi chan bi doi doi gi kano Lengoi, angan sih lengoi na lau ay kau le rami ba, mau? Ay kung macam lengoi na lau ay na sampai kau le rami ba. Degagi lae, asyik kemaru sih nani, tu deh tu ibu cat pada. Pemuai dah ni, ay mah makut ke kena tahu pemuai, lau.